आसाम की गुवाहाटी हाई कोर्ट बोम पोखाई हनगनी हाइना मसक खंगदबा ईमेल अमगी कुथांगदा किहलखरे हाइरी रिपोर्ट अमगी मतुंग इना मसक ममिंग खंगदबा अकाउंट अमदगी ngasi ayuk tharakpa email amada akiba sipirakibani hairi mail adugi matung ina court complex manungda pokhai bagi thodok ama thokhalagani haina phongdoraki maduna maram oiduna court ki official singda mi paiba pokhan kibaga loinana local authority na khongjel thuna ngak sen bagi thabak lokatuna kupna yengsinki अमरोमदा गुवाहाटी पुलिस अमसुंग स्पेशल ब्रांच की माइकई देगिसु कोर्ट कॉम्प्लेक्स ता टंगसिंदुना ngak senbagi lokhatliba thabak sing adu yengsinki cyber crime expert sing asu mikup na hum sing na laikhibaga loinana akiba pirak liba mail adugi khongul liba hokre hairi bom pokai hangeni haina akiba pirak labasu court ki thabak thoram sing dadi akaiba yaudna adumok chathagani hairi adum oinamak hojik phawbagi oinadi bom pokai hangeni haibagi akiba pirak liba mail adugi chapchaba ama khangdokpa ngamdana leiri haina report asina palli